Refugee ka hai ka no ai cái cookie ne Bom bi tha ba kai to ba ge ik kap lang da ba de ai loi na khang ni ba de cookie sok ba ya ro hey hey Refugee ka hai ka no ai cái cookie ne Bom bi tha ba kai to ba ge ik kap lang da ba de ai loi na khang ni ba de cookie sok ba ya ro na han na kai nu bi thi yo hai ba ya de no Cookie nu pi sa dong de ya ga bi ru ji na han na khai nu pi thi yo hai ba ya de da Cookie nu pi sa dong de ya ga bi ru ji ji cho ram da gi tan thor da kli ba mai tai sa ka ya lan chen de ri ba ho de dam da la ona na koi thok la la Cookie quy da rồi loi na hat la ni nói số hạt béo môi lấy thăm đôi khôi gì nè ai khôi gì nè giờ làm đây kia đàn thổ đất đi ba mấy cái xa cái lan trên đi ba hoàng đời đầm tân la na là khôi khóc lắc lao khi quy ra rồi lôi là hạt là đi nói số hạt béo môi lấy thăm đôi khôi gì nè ai khôi gì nè Cookie na hai bo bi tha ge mai tai na hai ya rồi Cookie na hai to khai ta ni mai tai na hai kun na lai xia Cookie na hai mai tai go back to ka bo heli mai tai na hai cookie Manipur da lai ba ya rồi Cookie na hai bo bi tha ge mai tai na hai ya rồi Cookie na hai to khai ta ni mai tai na hai kun na lai xia Cookie na hai mai tay go back to ka bo heli mai tay na hai cookie Manipur da lai ba ya rồi Manipur da cookie lai ba Manipur da cookie lai ba go back magi ming dom ta hai biro ai gi ming khudai jan ningon thokjo mongbi ni rola debi mayam na ngasi se tapta oza tapta gi budi cookie lane series 1 2 3 matang pung ala ko duna ngasi se cookie lane 4 phong man mi ko irai no mi to ma hoi mayam se punjal laga lei biram si gari gi damata lei biram no isai phong ni haina tabi budu gi lei biram ira or natra kari marang gi lei biram akhoi di kumang ji gi mairan ko na sina kumang ji da adu panpa tapta na ngasi bawda series 1 2 3 ngasi 4 phongba akhoi di ma ji sei ahamba phongba kanda FIR chanbire haire ko tabadagi akhoi di yairektana hing thongang sida imung sida lekana ma bu ngakna sendana ngasi bau leijare i adu ngasi sidi ma gi mari suba phongbu su oibanina Cookie Lane gi 4 ne ba ngasi sina adu ma gi isai sina Manipur pumbada piriba message si yamna khoina ima mera paibi singi khudagi khoina ma bu encourage tauba ma gi sei mayek se hoji thoiba Manipur gi luraba isu sida lan sida mari lenaba isai mayamda ma gi sei gi wahan thokse yamna phajaba yamna kano oiba mo thalaiba keno nina khoina mayam sina ma bu thongna encourage people su laksabani noi ma khoina sum khajani pom lei oza tapta gi sei lei sing chang kan le hai ta ado kan basina maram oiraga kana go mupur khara da lana chakhidra hai ba khoi su dum pakhachai manau mo pakhachai ko imai be sing na di oza tapta da nang isai do kan malli adu wa hai do si sem do khotu kai hai bugumba lei bra marak ta ji kai kai da hoi adum hai ba mai family gi da su khoina su dum hai ma ma samak da natraga su adum mana adum si du gi am live arthada si aduni na khoi bu bhab ta na ba hai ba matam da e kai de na adum sa su isai hai ba na isai da hojik se ko lila hai ba na lila da adagi lairik na lairik ki phongba gi hujik se loina laina ramani tapta na fast da isai oina phongjaba gi wa ne ba mayam puna mak se thudong na aduda FIR chanba chanda ba khoi su ka su khalaktre adubu magi ngak sena ba idam ta ima khoina di ready da akhoi leitabadi ya de khongang sigi dum hogiba isai 1 2 adai da di atopa lam dai su maira pai bi lak pirami de hujik su macin marak ta lai dum ai yarek pa yum si bu sangbo da ta ngak pasen ba hangba lai kamai tawi kai dawi na da khoi nandang adum sangi apun ba bazar si su mai hangi oina su leire lei si mathakta khoi tongana tapta gi su khoi mi khara khaidoga share tawraga khoi sida lecture adu mung sina su cha nam thak khoi dum cha ma thakmin khomin na wari watai saraga nongan gi bokhangau de ko manga ko da wari sinunga hoi ima do oza tapta gumba sai sakpa ji Manipur ta
ꯇꯁꯦꯡꯅ ꯅꯤꯡꯇꯝꯕ ꯇꯞꯇꯥꯗꯤ ꯏꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯂꯥꯏꯄꯣꯛꯅꯦꯅ ꯈꯜꯂꯦ ꯂꯥꯏꯄꯣꯛꯅꯦꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯅꯔꯥꯟ ꯁꯦꯟꯅꯒꯤꯗꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤꯅꯤ ꯃꯥꯗꯤ ꯃꯥꯅ ꯍꯟꯗꯛ ꯄꯨꯊꯣꯔꯛꯏꯕ ꯏꯁꯩꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯏꯟꯀꯔꯦꯖ ꯇꯧꯏ ꯑꯗꯨꯕꯨ FIR ꯆꯜꯂꯦ ꯇꯥꯕꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯈꯔ ꯋꯥꯔꯝꯃꯦ ꯐꯥꯕꯤꯒꯤꯗ꯭ꯔꯥ ꯄꯨꯟꯕꯤꯒꯤꯗ꯭ꯔꯥ ꯏꯆꯥꯁꯤꯕꯨ ꯍꯥꯏꯅ ꯑꯗꯣ ꯐꯥꯔ ꯄꯨꯜꯂꯒ ꯐꯖꯅ ꯋꯥꯍꯪ ꯄꯥꯡꯅ ꯊꯥꯗꯣꯛꯀꯗꯧꯕꯗꯤ ꯅꯠꯇ꯭ꯔꯦꯗꯣ ꯄꯨꯟꯁꯤ ꯈꯝꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤꯁꯨ ꯄꯥꯈꯠꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯗꯤ ꯃꯌꯥꯝꯒꯤꯅꯤ ꯏꯃꯨꯡꯒꯤ ꯊꯣꯏꯅ ꯀꯩꯅꯣ ꯑꯣꯏꯗꯔꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯁꯩꯁꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯉꯥꯛ ꯁꯦꯟꯕ ꯇꯧꯗꯕ ꯌꯥꯗꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯏꯃꯥꯁꯤꯡꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯞꯇꯥꯁꯦ ꯐꯥꯕ ꯂꯥꯛꯑꯦ ꯍꯥꯏꯅ ꯈꯜꯂꯁꯦ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯂꯥꯏꯐꯣꯡꯒꯤ ꯑꯣꯖꯥꯒꯤ ꯐꯦꯟꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏ ꯃꯌꯥꯝꯅꯕꯨꯗꯤ ꯄꯨꯂꯞꯄꯨꯗꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯂꯩꯕꯤꯔꯤꯅꯦꯕ ꯏꯟ ꯀꯦꯁ ꯁꯨꯃꯥꯏꯅ ꯐꯥꯕ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯦꯡꯅꯅꯕꯒꯤ ꯁꯦꯝ ꯁꯥꯒꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯗꯨꯒꯤꯁꯨ ꯈꯟꯅꯗꯕꯗꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯃꯩꯔꯥ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯍꯣ ꯍꯥ ꯃꯤ ꯌꯥꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯥꯕꯨ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯅꯦꯜ ꯑꯃ ꯂꯩꯖꯔꯤ ꯃꯅꯨꯡꯗ ꯈꯤꯡꯕ ꯈꯣꯠꯄꯗꯤ ꯀꯌꯥꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯞꯇꯥꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯛꯑꯣ ꯁꯨꯃꯥꯏꯅ ꯄꯥꯎ ꯑꯃ ꯄꯤꯅꯔꯛꯑꯒꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯍꯨꯞꯆꯜꯂꯒ ꯃꯥ ꯐꯥꯕ ꯌꯥꯔꯣꯏ ꯄꯨꯟꯕ ꯌꯥꯔꯣꯏꯁꯦ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯪꯒꯅꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤ ꯑꯩꯈꯣꯏ ꯈꯟꯅꯖꯔꯤꯑꯕ ꯑꯗꯨꯁꯨ ꯃꯅꯨꯡꯗ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯥ ꯐꯥꯕꯁꯨ ꯌꯥꯔꯣꯏ ꯃꯤ ꯂꯥꯛꯑꯁꯨ ꯑꯩꯈꯣꯏ ꯉꯥꯛꯅꯅꯤ ꯑꯃ ꯑꯦꯅꯤ ꯂꯥꯛꯁꯅꯨ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯁꯛꯇꯤꯗꯤ ꯑꯩꯈꯣꯏ ꯇꯧꯒꯦꯅ ꯈꯟꯖꯔꯤ ꯑꯗꯣ ꯏꯃꯥꯅ ꯍꯟꯗꯛꯀꯤ ꯀꯨꯀꯤꯂꯦꯟ 4ꯒꯤ ꯅꯝꯕꯔ 4ꯒꯤ ꯏꯁꯩ ꯐꯣꯡꯕꯤꯕꯁꯦ ꯇꯥꯕꯤꯔꯕ꯭ꯔꯥ ꯃꯌꯦꯛꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯟꯅꯒꯤ ꯃꯌꯦꯛꯇꯨꯒ ꯍꯟꯗꯛꯀꯤ ꯃꯌꯦꯛꯁꯤꯒ ꯀꯃꯥꯏꯅ ꯇꯧꯏ ꯉꯁꯤꯒꯤ 4ꯒꯤ ꯏꯁꯩꯁꯦ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯂꯥꯛꯄꯗꯕꯨꯗꯤ ꯇꯥꯔꯦ ꯑꯗꯣ ꯃꯥꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛ ꯂꯧꯁꯟꯕꯗ ꯌꯥꯝ ꯃꯨꯟꯅ ꯏꯃꯥꯗꯤ ꯅꯨꯡꯗꯥꯡꯗ ꯏꯌꯥꯔꯄꯤꯁꯀ ꯍꯥꯞꯄꯒ ꯇꯥꯏ ꯇꯞꯅ ꯀꯨꯞꯅ ꯇꯥꯔꯒ ꯃꯌꯦꯛꯁꯦ ꯈꯪꯅꯤꯡꯕ ꯑꯗꯣ ꯍꯥꯟꯅ ꯃꯥꯒꯤ ꯏꯁꯩ ꯀꯩꯅꯣꯗꯒ ꯚꯣꯂꯨꯝ 3ꯗꯒ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝꯂꯦꯟꯒꯤ ꯄꯜꯂꯛꯄꯁꯦ ꯃꯤꯠꯇ ꯄꯤ ꯇꯥꯕ ꯉꯝꯃꯤ ꯏꯁꯥꯁꯦ ꯃꯤꯠꯇ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝ ꯃꯌꯥꯝ ꯀꯩꯅꯣ ꯀꯣꯡꯕ ꯃꯔꯨ ꯂꯩꯍꯧꯗ꯭ꯔꯦꯒ ꯇꯥꯔꯛꯄꯁꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛꯁꯨ ꯀꯞꯅꯤꯡꯉꯦ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯤꯜ ꯇꯧꯋꯦꯕ ꯏꯁꯥꯗ ꯏꯃꯥ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯣꯡꯃꯩ ꯄꯥꯏꯅꯔꯒ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯥꯟꯖꯪ ꯆꯪꯕꯅꯤ ꯑꯣꯖꯥ ꯇꯞꯇꯥꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯍꯩꯕ ꯅꯠꯇꯦꯗꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯃꯌꯦꯛ ꯈꯔ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯁꯨꯔ ꯄꯥꯜꯂꯒ ꯑꯊꯤꯡꯕ ꯑꯝꯇ ꯂꯩꯇꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯌꯧꯍꯟꯕ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯇꯞꯇꯥꯒꯤ ꯑꯁꯦꯡꯕ ꯑꯆꯦꯠꯄ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯨꯇꯧꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗꯀꯣ ꯑꯗꯣ ꯑꯣꯖꯥ ꯇꯞꯇꯥꯒꯤꯗꯃꯛꯇ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯑꯩꯈꯣꯏ ꯉꯥꯛꯑꯒ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯥꯟꯖꯪꯉꯤꯕ ꯍꯥꯏꯇꯥꯔꯦ ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯁꯤꯕ ꯀꯤꯗꯒꯩ ꯊꯣꯛꯂꯛꯂꯤꯕ ꯑꯊꯧꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯩꯈꯤꯗꯕꯁꯤꯡꯗꯣ ꯂꯩꯈꯤꯗꯕꯁꯤꯡ ꯑꯣꯏꯔꯦ ꯑꯊꯧꯕꯁꯤꯡꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯏꯅꯣꯠ ꯊꯧꯅꯥ ꯍꯥꯞꯅꯤꯡꯕꯒꯗꯤ ꯂꯩ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯊꯧꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯨꯡꯒꯪꯒꯤ ꯚꯣꯂꯨꯟꯇꯤꯌꯥꯔ ꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯆꯠꯂꯤꯕꯁꯦ ꯂꯅꯥꯏꯒꯤ ꯋꯥꯐꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤꯅꯤ ꯑꯁꯣꯝꯗ ꯀꯥꯞꯅꯔꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯦꯜꯂꯤ ꯂꯝ ꯑꯃꯗ ꯀꯥꯞꯅꯔꯦ ꯂꯝ ꯑꯃꯗ ꯑꯃꯨꯛ ꯆꯦꯜꯂꯤ ꯑꯗꯣ ꯇꯞꯇꯥꯒꯤ ꯏꯁꯩ ꯇꯥꯅ ꯇꯥꯅꯁꯨ ꯆꯠꯂꯦ ꯍꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯊꯧꯅꯥꯁꯦ ꯒꯥꯔꯤ ꯊꯥꯔꯒ ꯆꯠꯄꯗ ꯃꯣꯏꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯑꯦꯅ ꯑꯉꯥꯡꯁꯤꯡꯅ ꯇꯝꯃꯤꯅꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯩꯅ ꯑꯗꯒꯤ ꯏꯃꯥꯗꯤ ꯏꯝꯐꯥꯜꯗꯁꯨ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯎꯔꯤꯄꯣꯛꯇꯁꯨ ꯂꯩꯀꯣ ꯃꯩꯔꯥ ꯊꯣꯛꯑꯦ ꯑꯥꯗꯁꯨ ꯑꯗꯨꯝ ꯆꯠꯄꯗ ꯊꯣꯛꯄꯁꯦ ꯏꯁꯩꯁꯦ ꯊꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯗꯨꯀꯥꯟ ꯅꯨꯡꯒꯥꯟ ꯑꯉꯥꯡꯁꯤꯡ ꯈꯔ ꯍꯥꯡꯉꯤꯗꯅ ꯀꯔꯐ꯭ꯌꯨ ꯀꯩꯅꯣ ꯍꯥꯡꯉꯤꯉꯩ ꯌꯥꯕ ꯃꯇꯝꯗ ꯗꯨꯀꯥꯟꯗ ꯃꯣꯕꯥꯏꯜ ꯗꯨꯀꯥꯟꯗ ꯇꯞꯇꯥꯒꯤ ꯏꯁꯩꯁꯦ ꯊꯥꯔꯝꯃꯦ ꯑꯩꯗꯤ ꯅꯔꯥꯟ ꯁꯦꯟꯅꯒꯤ ꯃꯩꯔꯥ ꯑꯃ ꯑꯣꯏꯅꯀꯣ ꯏꯁꯩꯁꯦ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯣ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯁꯦ ꯏꯁꯩꯁꯦ ꯌꯥꯝꯅ ꯏꯟꯀꯔꯦꯖ ꯇꯧꯕ ꯃꯣꯏꯅ ꯊꯥꯔꯤꯗꯨꯅꯗꯤ ꯅꯨꯡꯉꯥꯏꯕ ꯄꯦꯟꯖꯕ ꯑꯗꯣ ꯑꯩꯅ ꯏꯁꯩꯁꯦ ꯑꯉꯥꯡ ꯑꯃ ꯃꯣꯕꯥꯏꯜ ꯁꯦꯝꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯅ ꯍꯪꯉꯦ ꯏꯁꯩꯁꯦ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯁ ꯑꯟꯇꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯑꯥꯔꯊ ꯂꯩ ꯍꯥꯏꯗꯅ ꯑꯩꯅ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯇꯥꯎ ꯑꯗꯨꯒ ꯑꯥꯔꯊ ꯂꯧꯔꯒ ꯌꯥꯝ ꯐꯖꯅ ꯇꯥꯎ ꯏꯁꯩꯁꯦ ꯅꯨꯡꯉꯥꯏꯕ ꯇꯥꯟꯗꯨꯗ ꯑꯣꯏꯅ ꯇꯥꯒꯅꯨ ꯃꯌꯦꯛꯇꯨ ꯇꯥꯕꯤꯌꯣꯅ ꯑꯩ ꯍꯥꯏꯔꯝꯃꯦꯕ ꯃꯌꯦꯛꯁꯤꯅꯦꯕ ꯃꯔꯨꯗꯤ ꯏꯃꯥꯗꯣ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯝ ꯂꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯉꯥꯛꯄꯗ ꯌꯥꯎꯕꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯂꯝꯕꯤꯗ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩ ꯊꯥꯔꯒ ꯂꯩꯈꯠꯂ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯀꯝꯄꯜꯁꯔꯤ ꯁꯥꯎꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯦ ꯕꯠ ꯑꯣꯖꯥ ꯇꯞꯇꯥꯒꯤ ꯏꯁꯩ ꯊꯥꯕ ꯃꯇꯝꯗꯗꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤꯅꯁꯨ ꯑꯃꯅꯁꯨ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯊꯥꯔꯤꯀꯣ ꯍꯥꯏꯅ ꯈꯟꯗꯅ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯔꯧꯔꯣꯏ ꯍꯥꯏꯕꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯗ ꯊꯝꯕꯤꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯖꯈꯤꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯒꯥꯔꯤ ꯇꯣꯡꯉꯒ ꯀꯥꯔ ꯇꯣꯡꯉꯒ ꯏꯚꯟ ꯑꯣꯐꯤꯁꯃꯛꯇꯗ ꯆꯠꯅꯕꯗꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯇꯥꯏ ꯍꯥꯏꯕ ꯇꯞꯇꯥꯒꯤ ꯏꯁꯩ 1ꯅꯤ 2ꯅꯦꯅ ꯑꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯗ ꯌꯥꯎꯕꯁꯦ ꯏꯁꯩꯁꯦ ꯅꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯑꯩ ꯅꯝꯃꯨ ꯊꯥꯑꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯒꯨꯝꯕ ꯏꯁꯩ ꯇꯥꯕ ꯅꯠꯇꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯑꯃ ꯇꯥꯔꯨꯕꯒꯤ ꯌꯥꯝ ꯂꯨꯔꯕ ꯆꯤꯔꯕ ꯇꯟꯖꯥꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯏꯁꯩꯁꯤꯅ ꯑꯩꯈꯣꯏꯗ ꯏꯅꯣꯠ ꯑꯃ ꯍꯥꯞꯄꯜꯂꯦꯕ ꯊꯧꯅꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯅꯣꯡꯃꯩꯁꯨ ꯄꯥꯏꯗꯕ ꯇꯞꯇꯥꯅ ꯁꯛꯄ ꯏꯁꯩꯁꯤꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯂꯩꯍꯜꯂꯦ ꯍꯥꯏꯕ ꯑꯃꯨꯛ ꯍꯦꯟꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯋꯥꯕꯒꯤ ꯈꯝ ꯊꯦꯡꯉꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛ
ꯑꯗꯨ ꯃꯥꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯐꯝꯃꯁꯨ ꯑꯗꯨꯝ ꯇꯥꯏ ꯏꯁꯩꯁꯤꯗ ꯑꯩꯈꯣꯏ ꯅꯩ ꯊꯣꯏꯗꯣꯛꯄ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯗꯦꯕ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯑꯥꯔꯊꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯩ ꯋꯥꯍꯩꯒ ꯈꯪꯗꯕꯁꯦ ꯃꯥꯒꯤ ꯅꯨꯄꯤꯗꯒ ꯍꯪꯉꯦ ꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯑꯩꯅ ꯍꯦꯛ ꯃꯥꯒꯤ ꯂꯣꯟꯗꯣ ꯂꯩꯁꯟꯈꯤꯕꯀꯣ ꯑꯩꯈꯣꯏꯅ ꯇꯣꯏꯅꯁꯨ ꯍꯥꯟꯅ ꯇꯥꯔꯛꯇꯕꯅꯤ나 ꯑꯗꯣ ꯌꯥꯝ ꯐꯖꯕ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯏꯁꯩꯅꯤ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯏꯁꯣꯔꯅꯀꯣ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯥ ꯐꯣꯡꯈꯤꯅꯦꯕ ꯃꯥ ꯏꯁꯩ 10 ꯐꯣꯡꯈꯤꯅꯤ ꯍꯥꯏꯔꯤ ꯁꯦꯔꯤꯁꯇ ꯃꯔꯤ ꯁꯨꯕꯅꯤ ꯃꯉꯥ ꯈꯔ ꯋꯥꯠꯂꯤꯗꯅ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯩꯔꯥ ꯃꯌꯥꯝ ꯑꯗꯨꯝ ꯂꯝꯒꯤ ꯃꯩꯔꯥꯁꯤꯡꯁꯨ ꯍꯥꯟꯅꯁꯨ ꯂꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯏꯟꯀꯔꯦꯖ ꯇꯧꯕꯤꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯃꯩꯔꯥ ꯄꯨꯝꯅꯃꯛ ꯆꯥ ꯑꯃ ꯑꯔꯩꯕ ꯈꯔ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯉꯝꯖꯕ ꯑꯗꯣ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯤ ꯏꯁꯩ ꯐꯣꯡꯒꯗꯕ ꯅꯨꯃꯤꯠꯁꯤ ꯀꯟꯅ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯛꯄꯤꯔꯒ ꯃꯥꯒꯤ ꯏꯁꯩꯁꯤꯒꯤ ꯃꯔꯝꯗ ꯊꯥꯒꯠꯄ ꯄꯥꯝꯖꯕ ꯂꯥꯛꯀꯗꯣꯏꯁꯦ ꯄꯥꯝꯖꯗꯅ ꯅꯨꯡꯁꯤꯗꯅ ꯂꯥꯛꯇꯣꯏꯅꯤ ꯑꯊꯤꯡꯕꯗꯤ ꯂꯥꯛꯑꯣꯏꯕ ꯑꯗꯣ ꯁꯤꯗꯩꯗ ꯑꯊꯤꯡꯕ ꯂꯥꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯗꯤꯐꯦꯟꯁ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤꯑꯕ ꯏꯃꯥꯗꯣ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯗ ꯑꯣꯖꯥ ꯇꯞꯇꯥꯕꯨ ꯏꯆꯥ ꯇꯞꯇꯥꯕꯨ ꯐꯥꯕ ꯂꯥꯛꯄꯤꯒꯅꯣ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯜꯒꯨꯝꯕꯗꯤ ꯇꯧꯕꯤꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯑꯗꯨꯗꯤ ꯇꯧꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯑꯣꯏꯅ ꯅꯠꯇꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤꯗ ꯏꯟꯀꯔꯦꯖ ꯇꯧꯕ ꯑꯗꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯅ ꯁꯛꯄ ꯏꯁꯩꯁꯤꯕꯨ FIR ꯊꯝꯃꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯐꯥꯅꯦꯅ ꯂꯥꯛꯑꯒꯗꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯗꯤꯐꯦꯟꯁ ꯇꯧꯅꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯒꯤ ꯂꯦꯞꯆꯔꯤ ꯍꯥꯏꯕ ꯏꯁꯝ ꯁꯝꯅ ꯐꯥꯕꯤꯒꯅꯨ ꯃꯥꯕꯨ ꯃꯉꯣꯟꯗ ꯀꯩꯒꯨꯝꯕ ꯑꯝꯇ ꯅꯤꯡꯇꯝꯅ ꯐꯣꯡꯗꯣꯛꯍꯟꯕꯤꯌꯨ ꯃꯥꯒꯤ ꯏꯁꯩ 10 ꯁꯦꯔꯤꯁ ꯅꯥꯏꯅ ꯃꯦꯁꯦꯖ ꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯥꯔꯊ ꯂꯩꯕ ꯉꯥꯛꯇꯅꯤꯅ ꯁꯔꯀꯥꯔꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯃꯁꯤꯗ ꯐ꯭ꯔꯤ ꯑꯣꯏꯍꯟꯕꯤꯌꯨ ꯇꯞꯇꯥꯕꯨ ꯐ꯭ꯔꯤ ꯑꯣꯏꯍꯟꯕꯤꯌꯨ ꯁꯤꯅꯤ ꯏꯁꯩ ꯁꯤꯡꯒꯔꯗꯤ ꯁꯤꯡꯒꯔꯅꯤ ꯊꯣꯏꯗꯣꯛꯅ ꯃꯉꯣꯟꯗ ꯀꯩꯅꯣ ꯆꯪꯕ ꯅꯠꯇꯦ ꯃꯥ ꯌꯨꯝꯗꯒꯤ ꯍꯦꯟꯖꯗꯦ ꯃꯥ ꯆꯠꯊꯣꯛꯇꯦ ꯗꯔꯀꯥꯔ ꯂꯩꯔꯒ ꯆꯠꯄꯒꯤ ꯋꯥꯅꯤ ꯂꯥꯜꯂꯨꯕ ꯅꯠꯇꯦ ꯏꯁꯩꯗ ꯉꯁꯤꯃꯛ ꯇꯧꯔꯤꯕ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯀꯨꯀꯤꯒ ꯃꯩꯇꯩꯒꯒꯤ ꯃꯔꯝꯁꯤꯗ ꯏꯁꯩ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯅꯤ ꯀꯨꯀꯤꯅ ꯊꯕꯛꯅ ꯐꯣꯡꯗꯣꯛꯑꯁꯨ ꯇꯞꯇꯥꯅ ꯏꯁꯩꯅ ꯐꯣꯡꯗꯣꯛꯄꯅꯤ ꯁꯤ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯣꯖꯥ ꯇꯞꯇꯥꯅ ꯃꯥꯒꯤ ꯀꯦꯔꯤꯌꯔꯁꯦ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝꯒꯤ ꯏꯁꯨꯗ ꯕꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇꯕꯨ ꯑꯣꯏꯔꯁꯨ ꯀꯅꯥꯒꯨꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏꯇꯥꯔꯁꯨ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯃꯌꯦꯛꯁꯤꯡꯁꯦ ꯗꯥꯏꯔꯦꯛ ꯀꯅꯥꯝꯇꯒꯤ ꯑꯊꯤꯡꯕ ꯑꯝꯇ ꯄꯤꯕꯤꯒꯅꯣ ꯍꯥꯏꯕꯤꯅꯤꯡꯕꯅꯤ ꯃꯥꯅꯦ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯇꯝꯒꯤ ꯏꯁꯩ ꯐꯣꯡꯉꯛꯄꯗ ꯇꯞꯇꯥꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯕꯤꯒꯅꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯁꯤꯗꯅꯤ ꯃꯌꯥꯝ ꯄꯨꯟꯅꯁꯨ ꯁꯧꯒꯠꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯇꯞꯇꯥ ꯅꯔꯥꯟ ꯁꯦꯟꯅꯒꯤ ꯅꯠꯇꯦ ꯃꯌꯥꯝꯒꯤꯅꯤ ꯇꯞꯇꯥꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯥꯅꯁꯨ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯄꯤꯖꯅꯤꯡꯕꯁꯦ ꯂꯥꯛꯄꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯥꯔꯇꯤꯁꯀꯤ ꯅꯤꯡꯇꯝꯕ ꯄꯤꯕꯤꯌꯨꯅ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯅꯤꯡꯇꯝꯕꯗꯣ ꯄꯤꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯏꯃꯥꯅ ꯏꯃꯥ ꯅꯣꯛꯐꯦꯠ ꯇꯧꯕꯕꯨꯗꯤ ꯂꯩꯕꯤꯔꯤ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯅꯨꯡꯉꯥꯏꯕꯩ ꯄꯥꯎꯗꯤ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯣꯖꯥ ꯇꯞꯇꯥꯒꯤꯗ ꯃꯌꯥꯝꯅ ꯐꯝꯃꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛꯇ ꯐꯝꯕ ꯅꯠꯇꯦ ꯑꯣꯖꯥ ꯇꯞꯇꯥꯒꯤ ꯌꯨꯝꯗ ꯃꯌꯥꯝꯅ ꯊꯣꯝꯖꯤꯜꯂꯛꯑꯒ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕꯤꯒꯗ꯭ꯔꯥ ꯐꯥꯕ ꯄꯨꯟꯕ ꯂꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯝꯃꯤꯟꯅꯔꯤꯅꯦꯕꯀꯣ ꯐꯝꯕꯤꯔꯤꯅꯦꯕ ꯏꯃꯥ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯣꯖꯥ ꯇꯞꯇꯥꯁꯤ ꯐꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯡꯖꯕ ꯑꯃ ꯐꯥꯈ꯭ꯔꯒꯗꯤ ꯍꯥꯏꯕ ꯃꯤꯟꯁ ꯂꯣꯀꯞꯇꯕꯨ ꯊꯝꯕꯕꯨ ꯑꯣꯏꯇꯥꯔꯁꯨ ꯖꯦꯜꯗꯕꯨ ꯊꯝꯕ ꯃꯔꯝ ꯑꯃ ꯐꯥꯖꯟꯕꯤꯕ ꯑꯣꯏꯇꯥꯔꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇꯗꯤ ꯚꯣꯏꯁ ꯑꯃ ꯂꯥꯎꯕꯤꯅꯕ ꯃꯤꯁꯦ ꯂꯩꯇꯕꯒꯨꯝꯕ ꯑꯣꯏꯅ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯏꯃꯥ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯇꯞꯇꯥ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯉꯥꯛꯁꯦꯟꯕꯤꯔꯤꯁꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯅꯨꯡꯁꯤꯕꯒꯤ ꯃꯥ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯑꯗꯨꯒ ꯐꯥꯁꯨ ꯐꯥꯍꯜꯂꯣꯏ ꯐꯥꯕꯁꯨ ꯌꯥꯔꯣꯏ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯝꯕꯣꯝ ꯇꯤꯡꯒꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯂꯩꯄꯥꯛꯀꯤ ꯑꯁꯨꯛ ꯃꯁꯛ ꯅꯥꯏꯔꯕ ꯏꯆꯥ ꯑꯃꯕꯨ ꯀꯃꯥꯏꯅ ꯂꯦꯝꯅ ꯃꯥꯡꯍꯟꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯐꯥꯁꯨ ꯐꯥꯍꯜꯂꯣꯏ ꯐꯥꯕꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯣꯠꯇ ꯁꯤ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯏꯃꯥ ꯑꯣꯖꯥ ꯇꯞꯇꯥꯁꯤ ꯑꯩꯈꯣꯏꯒꯤ ꯅꯔꯥꯟ ꯁꯦꯅꯥ ꯈꯛꯇꯒꯤ ꯑꯣꯏꯗ꯭ꯔꯦ ꯀꯨꯏꯔꯦ ꯃꯥꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯈꯤꯕꯀꯣ ꯑꯗꯣ ꯅꯔꯥꯟ ꯁꯦꯅꯥ ꯈꯛꯇꯒꯤ ꯅꯠꯇꯦ ꯏꯃꯥꯏ ꯃꯤꯡꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯂꯝꯗꯨꯒ ꯕꯤꯅꯥ ꯀꯨꯃꯥꯔꯤ ꯂꯝꯅ ꯀꯥꯏꯗꯒꯤ ꯅꯔꯥꯟ ꯁꯩꯅꯥ ꯅꯔꯥꯟ ꯁꯦꯅꯥꯗꯒꯤꯅꯤ ꯅꯔꯥꯟ ꯁꯦꯅꯥ ꯈꯛꯇꯒꯤ ꯑꯣꯏꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯃꯌꯥꯝꯒꯤ ꯑꯣꯏꯔꯕꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯦꯟꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯏꯃꯥ ꯈꯛꯇꯪ ꯊꯝꯕꯤꯌꯨ ꯁꯤ ꯃꯇꯥꯡꯁꯤꯗꯁꯨ ꯀꯔꯤ ꯍꯥꯏꯅ ꯊꯝꯁꯤꯒꯦ ꯑꯩꯈꯣꯏꯅꯁꯨ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯅꯨꯡꯁꯤꯅ ꯉꯥꯛ ꯁꯦꯟꯕꯒꯨꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯌꯥꯝꯅꯁꯨ ꯇꯞꯇꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯂꯩꯅ ꯂꯨꯝꯅ ꯂꯧꯕꯤꯕꯁꯦ ꯑꯩ ꯑꯗꯨꯝ ꯂꯧꯋꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤꯗꯃꯛꯇꯗꯤ ꯃꯤꯁꯨ ꯋꯥꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯃꯣꯠꯇ ꯀꯣ ꯑꯣꯖꯥ ꯇꯞꯇꯥ ꯐꯥꯈ꯭ꯔꯕ꯭ꯔꯥ ꯐꯥꯈꯤ ꯇꯥꯔꯗꯤ ꯆꯣꯡꯊꯣꯛꯑꯒꯦ ꯃꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯂꯒꯦ ꯍꯥꯏꯕ ꯐꯥꯎꯕꯗ ꯐꯅꯌꯥꯝ ꯂꯩꯔꯤꯕꯅꯦꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯃꯥꯏ ꯐꯦꯟꯗꯨꯒꯤ ꯃꯊꯛꯇ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯊꯧꯅꯥ ꯍꯥꯞꯄꯛꯏꯅꯦꯕ ꯍꯟꯗꯛꯀꯤꯁꯦ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯑꯣꯖꯥ ꯇꯞꯇꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯣꯖꯥ ꯇꯞꯇꯥꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕꯗ ꯂꯦꯞꯄꯤꯒꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯝꯇ ꯍꯪꯕꯤꯌꯨ ꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯗꯤ ꯉꯝꯃꯤ ꯃꯈꯩ ꯊꯋꯥꯏ ꯊꯥꯕ ꯐꯥꯎ ꯌꯥꯎꯅꯩ
ꯂꯦꯞꯄꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯍꯧꯖꯤꯛꯃꯛꯁꯨ ꯊꯣꯡꯒꯥꯟꯗ ꯁꯨꯃꯥꯡꯗ ꯃꯥꯕꯨ ꯁꯦꯟꯅꯖꯔꯤꯕ ꯁꯪꯉꯤꯕꯁꯤꯅꯤ ꯍꯥꯏꯗꯤ ꯑꯣꯖꯥ ꯇꯞꯇꯥꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯏꯃꯥ ꯍꯣꯏꯅꯒ ꯐꯥꯖꯜꯂꯝꯗꯧ ꯃꯥꯜꯂꯦ ꯊꯣꯛꯄ ꯌꯥꯔꯣꯏ ꯅꯪ ꯊꯣꯛꯄ ꯌꯥꯔꯣꯏ ꯀꯩꯅꯣꯗ FIR ꯆꯠꯂꯕ ꯃꯤꯅ ꯅꯣꯏ ꯊꯣꯛꯄ ꯌꯥꯔꯣꯏ ꯁꯣꯏ ꯐꯥꯖꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯣꯖꯥ ꯇꯞꯇꯥꯁꯦ ꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯄ ꯃꯇꯝꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯁꯨꯝ ꯏꯟꯅꯗꯅ ꯈꯣꯠꯅꯗꯒꯗꯤ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯉꯥꯏꯅꯤ ꯃꯌꯥꯝ ꯏꯃꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯦꯛꯏꯅꯤ ꯒꯦꯠꯇ ꯂꯦꯛꯏꯅꯤ ꯍꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯆꯥꯡ नाꯏꯅ ꯁꯦꯟꯅꯔꯤꯅꯤ ꯁꯦꯟꯅꯗꯅ ꯃꯌꯥꯝꯁꯤꯅ ꯀꯗꯥꯏꯗ ꯁꯣꯏꯈꯤꯗꯒꯦ ꯀꯗꯥꯏꯗ ꯍꯣꯈꯤꯗꯒꯦ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯖꯔꯤꯅꯤ ꯍꯦꯔꯥ ꯃꯣꯏꯅ ꯐꯥꯡꯉ ꯄꯣꯠꯇꯦꯗ ꯑꯩꯗꯤ ꯏꯁꯝ ꯁꯝꯅ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯊꯃꯣꯏꯗ ꯑꯩ ꯋꯥ ꯉꯥꯡꯕ ꯀꯌꯥꯁꯨ ꯍꯩꯖꯗꯦ ꯑꯗꯨꯅꯤ ꯏꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯝ ꯆꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯗꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯑꯣꯖꯥ ꯇꯞꯇꯥꯒꯤ ꯃꯊꯛꯇ ꯊꯝꯕꯤꯔꯛꯏꯕ FIRꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯑꯇꯣꯞꯄ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯍꯥꯏꯕꯤꯅꯤꯡꯕ ꯃꯗꯨ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯤ ꯀꯂꯥꯀꯥꯔ ꯑꯃꯗ ꯁꯨꯝꯕ FIR ꯆꯟꯕ ꯍꯥꯏꯕꯁꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯣꯖꯥ ꯇꯞꯇꯥꯒꯤ ꯏꯟꯇꯔꯚꯤꯌꯨ ꯌꯦꯡꯒꯗꯕꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯖꯔꯛꯀꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯃꯥꯡꯗꯁꯨ ꯂꯩꯔꯤ ꯁꯤ ꯑꯣꯏꯅ ꯂꯥꯎꯕꯤꯔꯣ ꯑꯁꯥꯟꯇꯤ ꯂꯥꯎꯕ ꯇꯧꯕꯤꯔꯣ ꯑꯁꯨꯀꯒ ꯄꯟꯕꯤꯔꯅꯨ ꯐꯦꯂꯦ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩꯒ ꯆꯣꯏꯁꯥꯡ ꯑꯣꯟꯅꯕꯗꯤꯌꯥꯔꯣ ꯄꯣꯄꯤꯒꯤ ꯁꯦꯟꯗꯣꯡꯅ ꯃꯤꯆꯪ ꯈꯣꯝꯂꯒ ꯃꯅꯤꯄꯨꯔ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯄꯣꯄꯤ ꯊꯥꯕꯒꯤ ꯋꯥꯗꯤ ꯄꯟꯗꯦ ꯍꯧꯔꯤꯕ ꯂꯥꯟꯁꯤꯗꯤ ꯄꯣꯄꯤꯒꯤꯅꯤ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯒꯅꯤ ꯀꯨꯀꯤ Thank you 360 ꯁꯤꯒꯤꯗꯃꯛꯀꯤ ꯌꯥꯝꯅ ꯂꯥꯛꯄꯤꯕ ꯍꯔꯥꯎꯖꯩ ꯀꯨꯀꯤꯂꯦꯟ 4 ꯁꯤꯗꯤ ꯀꯦꯔꯦꯛꯇꯔꯅꯤ ꯁꯤꯁꯨ ꯌꯦꯛꯏꯁꯤ ꯀꯦꯔꯦꯛꯇꯔ ꯌꯦꯛꯄꯁꯤ ꯀꯨꯀꯤꯒꯤ ꯃꯁꯛꯁꯤꯗꯤ ꯏꯁꯩ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯦꯛꯂꯛꯀꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ 4ꯅꯤ 1 to 10 ꯐꯥꯎꯕꯁꯤꯗꯤ 10ꯗꯨꯗꯤ ꯁꯝꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯦꯛ ꯁꯥꯖꯈꯤꯕꯗꯨꯅꯤ ꯇꯁꯦꯡꯅ ꯑꯍꯥꯟꯕꯃꯛꯇꯗꯁꯨ ꯑꯩꯅ ꯊꯥꯒꯠꯆꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯍꯥꯎꯁꯀꯤ ꯇꯤꯝꯁꯤꯃꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯅꯤꯡꯉꯤ ꯃꯦꯗꯤꯌꯥꯒꯤ ꯁꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯋꯥꯏꯗꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ ꯋꯥꯏꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯁꯣꯝꯅ ꯄꯥꯎ ꯌꯧꯍꯟꯕꯤꯔꯤ ꯃꯌꯥꯝꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯁꯥꯏꯠ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯅ ꯊꯥꯒꯠꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤꯁꯤꯅꯤ ꯑꯩꯈꯣꯏ ꯋꯥꯔꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯟꯇꯔꯦꯁ ꯄꯤꯔꯤꯁꯤ ꯊꯧꯅꯥ ꯄꯤꯔꯤꯕꯁꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯑꯣꯏꯅ ꯑꯩ ꯀꯩꯅꯣ ꯇꯧꯖ ꯐꯣꯀꯁ ꯄꯤꯖꯔꯣꯏ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯑꯣꯏꯅ ꯄꯤꯕꯒꯤ ꯏꯁꯩꯁꯤꯅꯦ ꯑꯩꯅ ꯔꯤꯂꯤꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤꯅꯦ ꯑꯦꯟꯗꯟꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯑꯩꯈꯣ ꯂꯩꯈꯤꯗ꯭ꯔꯕꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗ ꯑꯩꯈꯣꯏ ꯁꯦꯂꯨꯠ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅꯒꯤ ꯏꯁꯩꯁꯤꯅ ꯈꯤꯇꯪ ꯇꯞꯄꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯋꯥꯔ ꯖꯣꯟꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯋꯥꯔ ꯐꯤꯜꯅꯤ ꯋꯥꯔ ꯐꯤꯜꯗ ꯂꯩꯕꯁꯤ ꯃꯔꯝꯅ ꯋꯥꯔꯒꯤ ꯏꯁꯩ ꯑꯣꯏꯕ ꯏꯁꯩꯗꯨ ꯁꯨꯝ ꯁꯛꯂꯛꯄꯁꯤꯗꯗꯤ ꯃꯈꯣꯏ ꯀꯦꯔꯦꯛꯇꯔꯁꯤꯗ ꯁꯨꯝ ꯇꯥꯔꯛꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯔꯅꯤꯡ ꯏꯁꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯁꯛꯆꯔꯛꯏꯕꯁꯤ ꯕꯔꯅꯤꯡ ꯏꯁꯨꯗꯤ ꯏꯁꯨꯅꯤ ꯑꯗꯨꯕꯨ ꯗꯦ ꯇꯨ ꯗꯦ ꯏꯁꯨꯗꯤ ꯑꯩꯅ ꯁꯩꯊꯥꯖꯔꯤꯕꯁꯤ ꯅꯨꯃꯤꯠꯇꯨꯒꯤꯅꯤ ꯏꯕꯟ ꯉꯁꯤ ꯑꯗꯨꯒ ꯁꯛꯆꯔꯤꯕ ꯏꯁꯩꯁꯤꯡꯁꯤꯗꯤ ꯑꯩꯅ ꯏꯕꯩ ꯋꯥꯅꯤ ꯇꯁꯦꯡ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠꯇꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁꯇꯒꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅ꯭ꯌꯨꯁ ꯄꯦꯄꯔꯁꯤꯡꯗꯒꯤ ꯏꯚꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯦꯟ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯗꯒꯤ ꯑꯣꯏꯅ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯦ ꯇꯨ ꯗꯦ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤ ꯑꯣꯏꯅ ꯅꯩꯅꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤ ꯗꯦꯟ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯉꯝꯗ꯭ꯔꯒ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯉꯛꯄꯗꯨꯒꯤ ꯅꯣꯛꯅꯤꯡꯕꯗꯨꯅꯦ ꯑꯁꯨꯝꯕ ꯈꯔ ꯐꯥꯎꯔꯛꯏ ꯗꯦꯟ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯣꯒꯥꯟ ꯑꯩꯈꯣꯏ ꯁ꯭ꯂꯣꯒꯥꯟꯁꯤ ꯃꯜꯂꯦ ꯃꯟꯕ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯤꯕꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯍꯦꯜꯂꯕ꯭ꯔꯅ ꯈꯜꯂꯦ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯜꯍꯜꯂꯨ ꯒꯥꯏꯁꯤꯗꯤ ꯌꯥꯝꯅ ꯃꯜꯂꯕ ꯋꯥ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯁ꯭ꯂꯣꯒꯥꯟꯅꯣ ꯍꯥꯏꯕꯗꯨꯗꯤ ꯏꯁꯩꯗꯣ ꯇꯥꯔꯒ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯁ꯭ꯂꯣꯒꯥꯟ ꯆꯦꯟꯖ ꯂꯥꯛꯑꯦ ꯗꯦꯟ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯡ ꯄꯣꯏꯟ ꯑꯃꯈꯛꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯄ꯭ꯂꯁ ꯇꯧꯁꯤꯟꯖꯩꯌꯦ ꯀꯔꯝꯅ ꯁꯥꯟꯇꯤ ꯄꯣꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯀꯨꯀꯤꯂꯦꯟ 1ꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏ ꯈꯔ ꯊ꯭ꯔꯥꯁ ꯑꯣꯏꯔꯦ ꯏꯖꯥꯛꯑꯦ ꯈꯔ ꯀꯨꯀꯤꯂꯦꯟ 4ꯒꯤꯁꯤꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯑꯩꯅ ꯄꯥꯝꯖꯕꯗꯨ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯎ ꯇꯨ ꯃꯦꯛ ꯑꯦ ꯄꯤꯁ ꯍꯥꯏꯕꯁꯤꯗ ꯁꯥꯟꯇꯤꯁꯤ ꯀꯔꯝꯅ ꯂꯥꯛꯀꯗ ꯃꯥꯏ ꯑꯦꯡꯒꯜꯗꯒꯤꯗꯤ ꯂꯣꯏꯅ ꯄꯤꯅꯔꯛꯈꯤꯕ ꯁꯤ ꯉꯥꯛꯇꯅꯤ ꯁꯤꯅ ꯇꯞꯇꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯗꯨꯅ ꯄꯥꯔꯤꯕ ꯈꯕꯔꯁꯤꯡꯕꯨ ꯑꯣꯏꯔꯣ ꯌꯦꯡꯉꯤꯕ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯒꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯦꯡꯗ꯭ꯔꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯤꯡꯀꯤꯡ ꯁ꯭ꯇꯥꯏꯜꯗꯤ ꯈꯦꯠꯅꯩ ꯑꯣꯟꯅꯩ ꯑꯗꯨꯅ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯗꯨꯅꯤ ꯑꯩꯅ ꯄꯤꯖꯔꯤꯕꯨꯗꯤ ꯀꯨꯀꯤꯂꯦꯟ 1ꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯈꯔ ꯌꯥꯛꯑꯦꯅ ꯈꯟꯕꯤꯔꯕꯁꯨ 4ꯁꯤꯗꯁꯨ ꯑꯗꯨꯝ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯨꯝꯊꯕꯤꯔꯛꯑꯣ ꯁꯤꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁꯅꯦꯅ ꯑꯩ ꯇꯁꯦꯡꯅ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯏꯟꯗꯤꯖꯤꯅꯁꯅꯤ ꯈꯟꯖꯔꯝꯕꯅꯤ ꯑꯩꯁꯦ ꯈꯣꯡꯆꯥꯏꯁꯦ ꯑꯗꯒꯤ ꯀꯩꯅꯣꯁꯤꯗꯁꯨ
กิบเกนเขากิบดองเอลไปเตะมาคุยสิโอเคลาคิบพอที่คุย1841ที่ลาเคยหาคงใช้dan ada yang musik anak aku mana aku report film akuกับkuki di 1951 ni sangat panen aduh saya umur lain tu kat tengah ini al makoi ni oi minister oi DG oi ke amsu oi ada bu hang ada report law brahma da aku saya tadi kontak aku 1819 dege 1826 pagi saya tadi kontak matam sida yari leng pu ki brahma da lei ba mai tai sing se aku bok le pe abra ai ko sin aku ai that ka da hang esum adu gitu kan odi phangdra koi mathang da hapang amri yeng jege koi adu ai su peace thi bani peace thi se mitai gi peace se ai wan du natna lai tra bring khal le koi kukilen wan gi du natna lai tre adu ma khoi na kari ba ma adu masi kuki ji gi khut lai indigenous atu aha ma gi am kalam am khalai ko aku kuki ml tara sina ai da di indigenous aku yellow mi ni khanjara ma do kuki ml tara sina hai re aku makoi di indigenous natte saidang mani adu mak phongtong tra basi makoi na hai akoi indigenous singa yellow mi singa yellow mi phuru ko le mi la bang moi hai yellow mi phuru ko le mi la bang moi hai ta o moi si di a saidang ko oi hai bang ko la ko di madu ne hai na aina point pi ja bang wan adu kuki sina ko indigenous ne na claim tawjeri wa hai ta makoi sina polap kum dhabi ra jing ji wal manung ge lai di pose polap kum oi ni mari nga por kum da be ko oi patar ban ma du tat kani adum hato ko siwanat na kasulai te adu ma ko ji polap kum bir o polap kum der boda koi surrender ni ko ji koi shanti pa mi mai tai ge pun ni hing mi na pa mi akoi adu akoi separate administration pam de akoi kukelen amo na talo ne he kum thar ko mi kup to adu pisam khla khani adu natra kadi samai tai na por pa pistu di kokilen wan gi ta gani adu sum bagi koi kaino sin point sum pilak pa matam jel ko matam ma koi character si jek pagi loi bas nai ro ade mar even arang bakta da sam no mai ma ko je su pho tari ni mi adu sire ba tongan mai sida bu karmai to na koi shanti se la ka dage adu kari mai ai ni injela ka dori ni sida ozado marak thana kam ta hangse ke khoi cookie len gi series se 1 2 3 4 sum phong pa sida wazada khoi sum khangjaning se isai amagi phong magi matam se 7 days ni wazan lobi se isai mathangi isai ama phong no da coming 7 days dai lo shan na bhana ga doine ba isai mayek i bada cookie len 4 gi oina particular lak oina lak sage cookie len 4 sigi isai mayek se i na hona bada numit kya ni muk changi ahingam ta ga lo shan gi bra karam mi kup ta ga loi gi doga music se sem khot pa gi awan nungai do tam share to mayam di mayek tu di lu de da mayek si di aini i bai wani aina sai han panjak re media house te report ngak tane ai sajin na bam tan te media house te report ne natra kana gu mamna thengnaru batar bo uru du ge engon pawdum ne no sida proof hai bo engon da samna da akoi claim to bi re kanu akoi engon da ni bi re kanu proof to engon ni patar bo di aina su an proof to posona bi dam sem sai adam kudaki oin hai ado I was the sang is amuksu ai si khara akoi mitai amoina lai ro ni mitai ki thaban si am jeng han te ki thawan si no ma jing thawa ba tat ne ai ko ko si mana amuksu ai kya ta ko ne kan chat puri ka su kai de ai ni khanjaru ba ba ma de ki di Friday ni sima ngasi ma ko sai je akoi release to wa hai su I kai ba ne di sum tamin na ba hai bu ma tong he ai ne he hai do ni ngasi si kun di ai campus ki wa khal wan so am ta lai ro hayeng campus to ro ne hayeng campus sibak hayeng mak chang doi ne ba records malam dia akoi nimit awi masigi ai 4 gi ona sum aina som nang bira ni 4 do ai pung tara ma thogi min tara da ai sketch lawi sa pa ho do oga mai ho da sa da ai ni min lojeri ni do ai sei di pulap loi bi natri ko akoi mate ko style ni ma ko ki mate khara do khata ai ni min low oina ma do da gi di Sunday duma mangkarani law ko ngawrani mayak khangdri ai mayak te gi show ne hel depend to ai gi adu ai madu su hana panjagre mayak te gi ai di show ne hena ngawje ai gi mayak ai du di masi phong ge ne aso masi mayam tabi di sei su ngarang insan beloi bangam de ngarang bo ba
kai노ꯗꯤ ꯃꯌꯦꯛꯇꯤ ꯑꯩꯅ ꯆꯦ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯂꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯁꯨꯝ ꯁꯨꯔꯤ ꯑꯩ ꯍꯦꯗꯐꯣꯟꯁꯤꯃ ꯇꯥꯔꯅꯤ ꯑꯩꯅ ꯇꯥꯔ ꯁꯨꯝ ꯉꯥꯏꯍꯥꯛ ꯆꯠꯄ ꯀꯣꯏꯆꯠ ꯆꯠꯂ ꯁꯨꯝ ꯁꯥꯟꯅꯔꯒ ꯁꯨꯝ ꯇ꯭ꯌꯨꯟꯁꯤꯗ ꯃꯌꯦꯛꯇ ꯁꯨꯝ ꯏꯁꯟꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯕꯔꯗꯣ ꯌꯦꯡꯉꯅꯤ ꯈꯕꯔꯗꯤ ꯀꯔꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯒ ꯅꯨꯡꯉꯥꯏꯕ ꯍꯥꯞꯄꯦ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅꯁꯨ ꯈꯜꯂꯨꯗ꯭ꯔꯦꯗ ꯍꯥꯟꯅ ꯀꯤꯛ ꯃꯌꯥꯝꯗꯣ ꯆꯝꯗ ꯁ꯭ꯇꯣꯛ ꯇꯧꯔꯒ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯩꯅꯣ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯌꯥꯝ ꯊꯝꯖꯤꯟꯈ꯭ꯔꯦ ꯁ꯭ꯇꯣꯛꯇ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤꯗꯤ ꯃꯌꯦꯛꯀꯤꯗꯤ ꯊꯣꯏꯗꯣꯛꯇꯦ ꯈꯠꯅꯕꯗꯤ ꯌꯨꯝꯒ ꯌꯥꯝ ꯈꯠꯅꯔꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒ ꯅꯥꯒꯥꯒ ꯁꯣꯔꯤ ꯀꯨꯀꯤꯒꯤ ꯃꯩꯇꯩꯒꯤ ꯋꯥꯔꯗ ꯏꯃꯨꯡꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯔꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯗ ꯑꯃꯨꯛ ꯇꯧꯔꯦ ꯃꯔꯝꯁꯤ ꯈꯤꯇꯪ ꯌꯥꯛꯅꯤꯡꯉꯦ ꯌꯥꯛꯄꯗꯣ ꯈꯔ ꯌꯥꯛꯅꯤꯡꯕ ꯈꯤꯇꯪ ꯅꯠꯇꯦ ꯐꯖꯅ ꯌꯥꯝ ꯌꯥꯛꯅꯤꯡꯉꯦ ꯐꯖꯅ ꯌꯥꯛꯄꯁꯤ ꯃꯔꯝꯗꯤ ꯍꯦꯛ ꯍꯪꯉꯛꯈꯤ ꯗ ꯀꯨꯏꯟꯒꯤ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯑꯍꯤꯡ ꯑꯃ ꯂꯧꯋꯦ ꯗꯦꯜꯂꯤꯒꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯌꯥꯛꯄ ꯏꯁꯩꯁꯤ ꯏꯔꯤꯕꯁꯦ ꯁꯛꯏꯕꯁꯦ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯂꯩꯔꯤꯁꯤ ꯀꯗꯥꯏꯗꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯪꯉꯤ ꯑꯩ ꯋꯥꯔ ꯖꯣꯟꯗꯅꯦꯕ ꯂꯩꯔꯤꯁꯦ ꯅꯪ ꯅꯣꯡꯃꯩ ꯃꯈꯣꯟꯁꯦ ꯇꯥꯕ꯭ꯔꯥ ꯀꯦꯟ ꯌꯨ ꯍꯤꯌꯔ ꯁꯥꯎꯟ ꯑꯣꯐ ꯒꯟ ꯍꯥꯏ ꯑꯩꯅ ꯍꯪꯉꯤ ꯑꯗꯨ ꯅꯣꯡꯃꯩ ꯃꯔꯛꯇ ꯏꯕ ꯕꯣꯝ ꯃꯔꯛꯇ ꯏꯕ ꯏꯁꯩ ꯃꯌꯦꯛꯁꯦ ꯅꯪꯒꯤ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯅꯪꯒꯤ AC ꯔꯨꯝꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯃꯒ ꯍꯤꯞꯄꯒ ꯃꯣꯕꯥꯏꯜ ꯃꯦꯠꯂꯒ ꯏꯕ ꯏꯁꯩꯗꯨ ꯃꯥꯟꯅꯅꯦꯅ ꯈꯟꯕ꯭ꯔꯥ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯋꯥꯔ ꯖꯣꯟꯗꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯔꯛꯄꯅꯤ ꯃꯌꯦꯛ ꯏꯕꯒꯤꯗꯤ ꯊꯣꯏꯗꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯌꯦꯛ ꯑꯩꯉꯣꯟꯗ ꯄꯤꯁꯟꯕꯤꯔꯝꯃꯤ ꯃꯌꯦꯛꯁꯦ ꯐꯅꯌꯥꯝ ꯊꯥꯔꯦ ꯑꯩꯅꯁꯨ ꯍꯦꯛ ꯍꯥꯏꯌꯦ ꯃꯌꯦꯛ ꯄꯤꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯁꯖꯦꯁꯟ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯨ ꯀꯩꯅꯣꯗ ꯑꯩꯒꯤꯁꯦ ꯑꯩꯅ ꯏꯊꯣꯛꯆꯕ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯑꯣꯏꯔꯣ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯦꯟड ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥꯗꯒꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯁꯤ ꯃꯤ ꯑꯃꯅ ꯇꯝꯕꯤꯔꯛꯄ ꯄꯥꯎꯕꯗꯒꯤ ꯂꯥꯛꯄ ꯑꯄꯣꯠꯅꯤꯅ ꯃꯌꯦꯛ ꯏꯕ ꯊꯣꯏꯗꯣꯛꯇꯦ ꯇꯤꯟꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯩꯒꯤꯗꯤ ꯑꯗꯣ ꯇꯤꯟ ꯐꯖꯗꯕꯒꯤ ꯍꯦꯟꯅ ꯀꯣꯛ ꯉꯥꯎꯕꯁꯦ ꯌꯥꯎꯋꯦ ꯑꯣꯖꯥꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤꯁꯨ ꯑꯩꯈꯣꯏꯅꯁꯨ ꯃꯃꯥꯡꯗꯁꯨ ꯂꯥꯛꯆꯔꯕ ꯃꯇꯝꯗ ꯐꯥꯎꯈꯤꯗꯕ ꯐꯤꯂꯤꯡ ꯑꯃ ꯉꯁꯤꯗꯤ ꯐꯥꯎꯏ ꯀꯔꯤ ꯐꯤꯂꯤꯡꯅꯣ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯣꯖꯥꯁꯦ ꯔꯤꯁꯦꯟꯠꯂꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯊꯛꯇ FIR ꯆꯟꯈꯤꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯥꯈꯠꯆꯕ ꯐꯥꯎꯏ ꯑꯣꯖꯥ ꯇꯞꯇꯥ ꯐꯥꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯁꯨꯝ ꯆꯤꯡꯅꯖꯕ ꯐꯥꯎꯏ ꯅꯣꯡꯉꯥꯜꯂꯒ ꯍꯪꯉꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯖꯥ ꯇꯞꯇꯥ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯂꯩꯕ꯭ꯔꯥꯅ ꯐꯥꯗꯦ ꯍꯥꯏ ꯑꯗꯣ ꯌꯨꯝꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯉꯥꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕ ꯃꯇꯝꯗ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁ꯭ꯇꯤꯜ ꯐꯥꯎꯖꯔꯤ ꯑꯗꯣ ꯂꯥꯛꯆꯕ ꯃꯇꯝꯗ ꯁꯪꯁꯪꯅ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯅ ꯀꯣꯏꯁꯟꯗꯅ ꯁꯤꯗ ꯑꯣꯖꯥꯒꯤ ꯉꯁꯤ ꯏꯁꯩ ꯐꯣꯡꯕ ꯅꯨꯃꯤꯠ ꯐꯣꯡꯗꯕ ꯅꯨꯃꯤꯠ ꯑꯣꯏꯇꯥꯔꯁꯨ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯅ ꯐꯛꯀ ꯊꯥꯗꯅ ꯑꯣꯖꯥꯒꯤ ꯌꯨꯝꯗꯒ ꯐꯝꯃꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯇꯞꯇꯥ ꯁꯪꯉꯤꯅꯤ ꯃꯌꯥꯝꯒꯤ ꯁꯩꯁꯛꯄꯅꯤ ꯑꯩꯈꯣꯏ ꯈꯨꯟꯈꯛꯀꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯒꯤ ꯁꯩꯁꯛꯄꯈꯛ ꯅꯠꯇ꯭ꯔꯦ ꯃꯥꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯤꯡꯒꯔ ꯁꯩꯁꯛꯄ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯁꯪꯕꯤꯔꯝꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯗ ꯍꯥꯏꯗꯕ ꯋꯥꯍꯩꯁꯤꯡ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯊꯃꯣꯏꯗꯗꯤ ꯐꯥꯎꯕ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯅꯤꯡꯕ ꯊꯥꯒꯠꯆꯕ ꯋꯥꯍꯩꯁꯤꯡ ꯊꯝꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯗ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯒ ꯀꯣꯛ ꯉꯥꯎꯔꯦꯗ ꯑꯗꯨꯒꯤ ꯋꯥꯍꯩ ꯍꯔꯥꯎ ꯂꯥꯏꯔꯅ ꯑꯩ ꯑꯣꯏꯅ ꯀꯣꯛꯁꯤ ꯆꯥꯈꯠꯂꯛꯑꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯁꯤ ꯇꯧꯕꯤꯕꯁꯤ ꯎꯕꯗ ꯑꯩꯅ ꯁꯛꯂꯤꯕ ꯏꯁꯩꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯂꯥꯛꯅꯕꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨꯅ ꯑꯩꯅ ꯐꯣꯡꯗꯣꯛꯏꯁꯦ ꯑꯩꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛ ꯂꯩꯔꯦ ꯃ꯭ꯌꯨꯖꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯤꯗꯩꯗ ꯑꯩꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯈꯠꯂꯛꯄꯗꯨꯅꯤ ꯑꯗꯣ ꯑꯩꯗꯤ ꯀꯔꯤꯝꯇ ꯀꯤꯗꯅ ꯁꯛꯄꯅꯦ ꯃꯈꯣꯏꯅ ꯍꯣꯏ ꯃꯣꯏꯅꯕꯨ ꯍꯦꯟꯅ ꯁꯥꯒꯠꯄꯤ ꯑꯩꯒꯤꯗꯃꯛꯇ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯩꯕꯤꯕꯗꯤ ꯒꯨꯗ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯗꯧꯕꯩ ꯍꯔꯥꯎꯔꯣꯏꯗꯕꯅꯣ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩ ꯏꯊꯟꯇ ꯈꯟꯕꯗ ꯃꯝꯃꯦ ꯑꯩ ꯏꯁꯩꯁꯤ ꯀꯔꯤꯗ ꯂꯥꯟꯕ ꯌꯥꯎꯕꯒꯦ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯨꯅꯦꯕ ꯑꯩꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯅꯦꯅ ꯍꯣꯏ ꯇꯧꯕꯕꯨꯗꯤ ꯆꯨꯝꯃꯤ ꯅꯍꯥꯟꯃꯛꯇꯁꯨ ꯂꯥꯛꯄꯤꯔꯝꯕ ꯃꯈꯣꯏ ꯋꯥꯔꯤꯌꯔꯁꯤꯡꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯄꯥꯔꯤꯕꯗꯤ ꯅꯣꯡꯃꯩꯅꯦ ꯑꯩꯅ ꯄꯥꯔꯤꯕꯁꯤꯅ ꯒꯤꯇꯔꯅꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯣꯏ ꯃꯌꯥꯝ ꯏꯅꯦ ꯏꯟꯗꯣꯜ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯁꯤꯅ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯊꯤꯡꯀꯤꯡ ꯏꯁꯇꯥꯏꯜ ꯌꯥꯝ ꯐꯖꯩ ꯑꯩꯈꯣই ꯃꯤꯇꯩ ꯍꯥꯏꯕꯁꯤ ꯄꯩꯁꯥꯗ ꯆꯣꯞꯄꯦ ꯑꯩꯁꯨ ꯄꯥꯝꯃꯤ ꯄꯩꯁꯥꯗꯤ ꯑꯩꯅ ꯉꯁꯥꯏ ꯑꯇꯣꯞꯄꯗꯁꯨ ꯁꯥꯖꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥ ꯂꯩꯅꯕꯒꯤ ꯁꯅꯥ ꯁꯥꯕꯤꯅꯕꯒꯤ ꯑꯍꯦꯟꯕ ꯍꯥꯟꯅ ꯂꯩꯔꯤꯕꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯅꯥ ꯁꯥꯕꯤꯅꯕꯒꯤ ꯗꯦꯟ ꯃꯥꯒꯤ ꯃꯆꯥꯒꯤ ꯑꯣꯗꯤ ꯀꯥꯔ ꯑꯍꯟꯕ ꯃꯃꯜ ꯑꯇꯥꯡꯕ ꯂꯩꯅꯕꯒꯤꯗꯃꯛꯇ ꯗꯦꯟ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯐ꯭ꯂꯦꯠ 2-3ꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ 5-star ꯍꯣꯇꯦꯜ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛ ꯑꯩꯅꯗꯤ ꯁꯩꯊꯥꯈ꯭ꯔꯤꯕ ꯂꯨꯈꯥꯛ ꯆꯥꯕ ꯍꯨꯏꯅ ꯁꯩꯊꯥꯕꯗꯣ ꯃꯈꯣꯏꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯗꯦꯟ ꯑꯗꯨꯒ ꯃꯈꯣꯏꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯦ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩꯁꯦ ꯕꯥꯎꯟꯗꯔꯤꯁꯦ ꯃꯗꯨꯗ ꯊꯣꯏꯗꯣꯛꯅ ꯏꯟꯇꯔꯦꯁ ꯂꯧꯗꯕ ꯃꯈꯣꯏꯁꯤꯡꯗꯨꯗ ꯁꯝꯅ ꯑꯗꯨꯒꯤ ꯉꯔꯥꯡ ꯑꯃꯨꯛ ꯂꯥꯛꯑꯝꯕ ꯇꯤꯝꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ ꯇꯞꯇꯥꯒꯤ 3 crore ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯀꯨꯀꯤꯅ ꯃꯩꯇꯩꯗꯨꯗ ꯄꯤꯔꯒ ꯀꯨꯀꯤꯗꯤ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯇꯞꯇꯥꯒꯤ ꯌꯨꯝꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯣꯗꯤꯇꯣꯔꯤꯌꯝꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯂꯥꯛꯀꯗꯕ ꯅꯠꯇꯦ
mai la ka da natte ko mai tha bang ngod ba natte adu a sak le ba mai du gi mai sha do ai mai sha bu phang de ka re adu mai tei da kana ko ki na paisa pi ra ga khunnek taw ra ga yam hen kara me ko ki u re crore gai da he to ko to nga re ar paisa pi ra ga ta ta nang hat pala di kam do ba adu ngi da mo ta aina thodo khalu de adu do ai adu media sing de media gi editor kharana to sai de kharana ngon da phone tor ko sida adu gi on phone tor ko de na ta ba adu phone tor ko phone tor sela ko sida adu gi wai de he mani da hapak ko din de so section bi one hoi adu am su paw ri ta re ngarang na han mo tang la am ba ko yi team sing do ning di panjaning de ma ma do khara adu mayam secretary on tham Kuki Minister Nupi amagi bhara do ji pau thi ri 2,50,000 2,50,000 do ada sum thari thi ba po to man relief ki am do ma teng pi bi kai do we ar den am so ko clip viral oi clip tu gi kare hai ta de ko response sai ta adu ko reflect taw na bi dang da video mo ju phang ne leire ngon da leire ko cookie sing na ko mi te ni pi da ko satha ba ko ati share hai ta re ko gi ko mi nei am ko phang ha na wala ka na mai pasi ko clip ta delete tal wala delete to le salam yam ta ba ni ne ai ni iri de phanam tham ne mi te sing gi ko mi te mer ka mi te sing gi kan do yam na ngai ta ba hai ba ta si mo ka ya si sum ta sal ga ai oi mai te ki khala ko ne ko ke de adu ki gala adu ki sala ko din ma ko na o mai bel jing hina ko i se sel jing hina ine ndon jing to bi mi sum mi za la si protection ki ji boy ko ta pa protection to bi se asi good asi yam sum ma min khal adu hai man nam sa ki gen gi jung ba protection to do mo te tap ta jung protection to ya dro ha amon su na ro do si bo uno ke do si bo 하제 되나 이거 아무나 protection ki damo te tobi de ai so han thagat sa kare ai yung protection ki damo ai song thok sa ba yawan sa de khoi mai tai no pi ki idol ni khoi world lo ni khang ni mai tai no pi ki thawna lang sin adu wala ma tok tam ngam mana te da khoi mai tai no pi ai na he sai ai good ego napan ti napan yam bhajagar napan ni napan la je yam phatte adu napan good ego su le khoi mai akoi ni filan gi imai bien jing to bi mo ko ju ma ko gi masa ma su ni ko ju nga kan ka ni to bi se lai pai de bi da ado ma ko si thawna ling je ju so ai na han hoi ma de bi da su so so sai thara ka da ado ma ko nga pi di su gi dam ta de ta da so am sen thank you ma ji gi dam tha ka ta ba su ngam je de phong dok se ko gi marak tha nai cookie len de khatang hai dok chara ga yam na ko maru oi na khanja bo ham tang ai wa da ai hang ka chage ko gi handak ki matang sida koi maitai nupi sing victim oi khiba sing yam lai ra ha ba se tare mit na ma u ba na traga su u ho ba mi na dum harak pa su yaw re ai mang da du ni dan ni na but proof oina di kanam lai haude ado seng na ha ba da akoi maitai nupi chali che sing sina khali che koi gi izat ne hena lum lo khib sina maram oraga irai bak si akoi maitai phurup si mayam mang da world gi mamang da leibak miyang gi mamang da hojik se changna si ba do oi ri mani manipur gi mapan da leiba sing se mapan thok pa ngam dre ai ko khom thang do pa ngam dre maitai rapist haidana koi ja ran ma sum ta le re moi na ihan han la lakhib ni but akoi gi di chan sing sina che sing sina izat ne hena luri bani haidana leibak kan na ba da mak ta makoi tholak tre hai ba gi kholau sing se yamna koi ngam da laura i oja ko oja si matang sida koi koi lamdam sigi laibak thirabi duga koi cookie gi makhut ta challu rabi hai tare laibak thirabi chali che sing du da koi thokpiro oi re ba ki na ta laubiu kaina ga de haibining ba ga di leibra ozai mai kai dei kai wa kham ga di phongdo pini ama khat halaki sai da dum han khar shawe delhi da pham me ojaw nga ado tholai irang se ko major community ai sem mai tai na cookie de otpi re hai ba du khakini ado haure belan je kara de ma hai de khoi mi tai ni cookie wala hai major community amana samai minor community amdo otpi re khantani popi ko wadi sapan bande popi tha ba wasi ke mo di song yaw de ado amri lu ba bandi akoi world community na natra ba so akoi indian gi akoi indian jing hai tai indian jing na ma koi o kara de hor puno je khang ba mi ko to di ma koi ma de ko ta la ka da ba ji ai no mi chi u re ju adu sai tha ne de ki sai yaw ne that's the way
ꯀꯩꯅꯣꯗꯤ ꯃꯗꯨꯒꯤ ꯃꯩꯕꯨ ꯐꯤꯅ ꯍꯦꯛ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯗ ꯃꯩꯕꯨ ꯐꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯒꯅꯤ ꯄꯣꯄꯤꯒꯤ ꯁꯦꯟꯗꯣꯡꯅ ꯃꯤꯆꯪꯈꯣꯝ ꯂꯩꯒ ꯃꯅꯤꯄꯨꯔ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯄꯣꯄꯤ ꯊꯥꯕꯒꯤ ꯋꯥꯗꯤ ꯄꯟꯗꯦ ꯍꯧꯔꯤꯕ ꯂꯥꯟꯁꯤꯗꯤ ꯄꯣꯄꯤꯒꯤꯅꯤ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯒꯅꯤ ꯀꯨꯀꯤ ꯍꯨꯏ ꯑꯁꯨꯛ ꯐꯠꯇꯕ ꯅꯈꯣꯏ ꯑꯁꯤꯗꯤ ꯍꯥꯠꯄꯗ ꯄꯥꯞ ꯄꯨꯔꯣꯏꯍꯦ ꯑꯍꯥꯟꯕꯗ ꯑꯃꯨꯛ ꯂꯥꯛꯑꯝꯈ꯭ꯔꯦ ꯃꯣꯏꯒꯤ ꯁꯦꯡ ꯑꯩꯈꯣꯏꯒꯤ ꯁꯦꯜꯇꯔ ꯗꯤꯃꯥꯟꯒꯤꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ NRCꯒꯤꯁꯨ ꯅꯠꯇꯦ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯟꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯁꯤꯒꯤꯁꯨ ꯃꯈꯣꯏ ꯃꯦꯟ ꯐꯣꯀꯁꯇꯤ ꯃꯣꯏꯅ ꯄꯤꯔꯤꯕꯗꯤ ꯃꯦꯟ ꯄꯣꯏꯟꯗꯤ ꯑꯩꯈꯣꯏ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤꯅꯤ ꯄꯣꯄꯤ ꯑꯗꯨ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯦ ꯃꯣꯏꯒꯤꯗꯤ ꯑꯣꯀꯦ ꯁꯤꯒꯤꯗꯤ ꯑꯩꯒꯤ ꯏꯁꯩ ꯀꯣꯀꯤꯂꯦꯟ 4ꯗ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯁꯤ ꯇꯥꯕꯤꯔꯣ ꯗꯦꯟ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯏꯖꯠꯀꯤ ꯋꯥꯐꯝꯁꯤꯃꯈꯛ ꯂꯩ ꯑꯩꯅꯁꯨ ꯑꯍꯥꯟꯕ ꯏꯟꯇꯔꯚ꯭ꯌꯨꯗꯁꯨ ꯑꯩ ꯁꯥꯖꯈꯤꯕꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯛꯄ ꯅꯠꯇ꯭ꯔꯒ ꯆꯥꯎꯈꯠꯂꯛꯂꯤꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯍꯤꯡ ꯑꯃꯗ ꯃꯤ ꯆꯤꯛꯈ꯭ꯔꯕ ꯑꯍꯤꯡ ꯑꯃꯗ ꯅꯨꯡꯗꯥꯡꯒꯤ ꯆꯠꯄ ꯀꯤꯌꯦ ꯃꯊꯟ ꯈꯛꯇ ꯑꯗꯩ ꯃꯤꯇꯩ ꯅꯨꯄꯤꯁꯨ ꯑꯍꯤꯡꯁꯤꯗ ꯅꯨꯡꯗꯥꯡꯁꯤ ꯃꯊꯟ ꯈꯛꯇꯪ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯆꯠꯄ ꯀꯤꯌꯦ ꯑꯗꯨ ꯀꯤꯔꯤꯕ ꯑꯅꯤꯁꯤ ꯀꯩꯅꯣꯁꯤ ꯃꯥꯟꯅꯗꯦ ꯀꯣꯁ ꯃꯥꯒꯤ ꯔꯤꯖꯟꯁꯤ ꯃꯥꯟꯅꯗꯦ ꯁꯤꯕꯗꯤ ꯂꯣꯏ ꯀꯤꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯆꯥꯎꯈꯠꯄ ꯅꯠꯇ꯭ꯔꯒ ꯆꯥꯎꯈꯠꯂꯛꯂꯤꯕ ꯂꯩꯕꯥꯛꯇꯨꯒꯤ ꯅꯨꯄꯤꯗꯨꯅ ꯀꯤꯕꯗꯨꯗꯤ ꯃꯈꯣꯏꯗꯤ ꯏꯖꯠꯇꯒꯤꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯋꯦ ꯁꯤꯕꯅ ꯍꯦꯟꯅ ꯀꯤ ꯑꯗꯨꯒ ꯃꯩꯇꯩ ꯅꯨꯄꯤꯒꯤꯗꯤ ꯍꯣꯏ ꯁꯤꯕꯗꯤ ꯂꯣꯏ ꯀꯤꯅꯔꯤꯕ ꯉꯥꯛꯇ ꯃꯩꯇꯩ ꯅꯨꯄꯤꯒꯤꯅ ꯑꯃꯨꯛ ꯁꯤꯕꯗꯒꯤꯗꯤ ꯏꯖꯠꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯋꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣই ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯇ꯭ꯔꯤꯕ ꯑꯦꯛꯁꯄꯣꯖ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯑꯁꯤꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤꯗꯤ ꯐꯦꯛꯅꯤ ꯔꯤꯌꯦꯂꯤꯇꯤꯅꯤ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯅꯠꯆꯗꯦ ꯃꯔꯝꯗꯤ ꯑꯩ ꯏꯖꯠ ꯃꯥꯡꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯍꯥꯏꯅꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏ ꯊꯦꯡꯅꯔꯤꯕ ꯇꯥꯔꯤꯕ ꯑꯆꯧꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯀꯅꯥꯒꯨꯝꯕ ꯏꯆꯜ ꯏꯆꯦ ꯑꯃꯅ ꯃꯤꯠ ꯅꯥ ꯎꯏꯁꯜꯂ ꯏꯔꯝꯗꯝꯒꯤꯗꯃꯛꯇꯅꯤ ꯈꯜꯂꯒ ꯃꯥꯡ ꯆꯣꯡꯊꯣꯔꯛꯑꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯁꯦ ꯅꯠꯇꯦ ꯂꯥꯛꯀꯗꯕ ꯉꯥꯛꯇ ꯑꯣꯏꯌꯦ ꯁꯤꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯁꯥ ꯂꯥꯡꯈ꯭ꯔꯕꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯆꯩꯊꯦꯡ ꯐꯪꯉꯨꯔꯕ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯌꯥꯎꯔꯝꯃꯣꯏꯅ ꯈꯟꯕ꯭ꯔꯥ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯑꯦꯖꯤꯇꯦꯁꯟꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯅ ꯎꯕꯒꯤ ꯋꯥꯉꯥꯡ ꯃꯥꯜꯂꯤ ꯁꯣꯝꯒꯤꯗꯣ ꯔꯥꯎꯟ ꯅꯠꯇꯦ ꯌꯥꯎꯋꯦ ꯑꯗꯣ ꯃꯣꯏꯁꯦ ꯏꯀꯥꯏ ꯍꯥꯏꯀꯥꯟꯗ ꯀꯥ ꯃꯅꯨꯡꯗ ꯈꯛ ꯂꯩꯇꯦ ꯂꯣꯏ ꯊꯣꯛꯏꯅꯦ ꯑꯗꯣ ꯊꯣꯛꯇꯦ ꯍꯥꯏꯅ ꯀꯣꯠ ꯇꯧꯕꯤꯔꯛꯀꯅꯣ ꯂꯥꯟ ꯀꯣꯠ ꯇꯧꯒꯅꯣ ꯃꯣꯏ ꯂꯣꯏ ꯊꯣꯛꯏ ꯑꯗꯨꯒ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅꯦ ꯃꯈꯣꯏꯁꯨ ꯑꯩ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯒꯕꯅꯤ ꯀꯥꯏꯅ ꯑꯩꯁꯨ ꯃꯌꯥꯝ ꯃꯥꯡ ꯊꯣꯛꯑꯣꯏ ꯀꯥꯏꯅ ꯑꯩ ꯀꯥ ꯃꯅꯨꯡꯗ ꯅꯣ ꯈꯛ ꯂꯩꯇꯦ ꯊꯣꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯦꯛ ꯀ꯭ꯂꯦꯝ ꯇꯧꯖꯔꯤꯕ ꯃꯩꯇꯩ ꯀꯩꯅꯣ ꯍꯦꯛ ꯑꯩꯅ ꯐꯣꯀꯁ ꯄꯤꯖꯔꯤꯕ ꯑꯩꯅ ꯑꯩꯈꯣꯏ ꯏꯟꯗꯦꯛꯁ ꯊꯤꯟꯖꯔꯤꯕꯁꯦ ꯃꯩꯇꯩ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇꯅꯦ ꯃꯣꯏ ꯈꯔ ꯊꯣꯛꯏꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯊꯣꯛꯇꯕꯁꯤꯡ ꯑꯗꯣꯝꯗ ꯑꯣꯏꯅ ꯈꯥꯏꯗꯣꯛꯇꯦ ꯑꯩ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯣ ꯍꯣꯏ ꯑꯗꯨꯁꯨ ꯊꯣꯛꯅꯕꯒꯤꯁꯨ ꯑꯩꯅꯁꯨ ꯍꯧꯖꯤꯛꯀꯤ ꯑꯁꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ 366 ꯑꯃꯒꯤ ꯁꯥꯏꯠꯇꯒꯤ ꯊꯣꯛꯅꯕꯒꯤꯗꯤ ꯑꯩ ꯁꯝꯅ ꯑꯩ ꯄꯥꯎꯖꯦꯜ ꯄꯤꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨ ꯑꯩꯈꯣꯏ ꯏꯆꯪ ꯊꯧꯅꯥ ꯂꯩꯅ ꯂꯩꯕꯤꯌꯨ ꯑꯗꯣꯝꯁꯨ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯜꯂꯤꯕ ꯑꯗꯨꯒꯤ ꯈꯣꯡꯖꯪꯗꯣ ꯈꯛ ꯍꯟꯗꯣꯛꯄꯤꯔꯒ ꯑꯣꯖꯥꯒꯤ ꯀꯨꯀꯤꯂꯦꯟ 1 2 3 4ꯁꯦ ꯁꯨꯝ ꯖꯔ ꯐꯣꯡꯉꯛꯄꯁꯦ ꯈꯪꯍꯧꯗꯦ ꯑꯗꯣ 10ꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯌꯧꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯁꯥꯗ ꯐꯤꯜ ꯇꯧꯔ ꯂꯩ ꯑꯗꯣ ꯑꯣꯖꯥꯁꯦ 10ꯗ ꯂꯦꯞꯈꯤꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏ ꯁꯨꯝ ꯆꯤꯡꯅꯖꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯅ 10ꯁꯤꯗ ꯂꯦꯞꯄꯤꯈꯤꯅꯨ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯛꯄꯤꯈꯣ ꯃꯌꯥꯝ ꯃꯈा ꯇꯥꯅ ꯏꯊꯤꯜꯁꯦ ꯄꯤꯕꯤꯈꯣ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯒꯗꯤ ꯑꯣꯖꯥ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯐꯥꯎ ꯆꯠꯄꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯣꯔ 10ꯁꯤꯗ ꯃꯇꯝ ꯈꯔ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯅ ꯂꯦꯞꯄꯤꯕ꯭ꯔꯥ 360 ꯃꯤꯁꯦ ꯇꯥꯈꯠꯂꯛꯈꯤꯔꯛꯇꯦ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯀꯅꯤ ꯁꯨꯝ ꯌꯥꯔꯤ ꯃꯇꯤꯛ ꯌꯥꯔꯕꯅꯤꯅ ꯁꯨꯝ ꯇꯧꯕꯗꯣ ꯃꯗꯨꯁꯨ ꯍꯩꯅꯗꯕ ꯂꯩꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯩꯅ ꯈꯔ ꯂꯦꯞꯀꯦ ꯍꯥꯏꯕꯕꯨꯗꯤ ꯑꯩꯈꯣꯏ ꯃꯥꯌꯣꯟ ꯈꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯛꯐꯝ ꯂꯩꯇꯕꯒꯤ ꯅꯠꯇꯦ ꯃꯌꯦꯛ ꯂꯩꯇꯕꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯠꯅꯕꯗꯕꯨ ꯆꯩꯅꯕꯗꯕꯨ ꯑꯩꯈꯣꯏ ꯑꯊꯤꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕꯗꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯈꯠꯅꯔꯕꯁꯤ ꯃꯗꯨꯒꯤ ꯋꯥꯍꯩꯗꯤ ꯃꯌꯦꯛꯇꯨ ꯂꯣꯏꯗꯦ ꯆꯍꯤ 5 ꯈꯠꯅꯔꯁꯨ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯈꯛ ꯂꯣꯏꯔꯣꯏ ꯈꯪꯗꯦ ꯀꯗꯥꯏꯗ ꯄꯨꯊꯣꯛꯅ ꯃꯥꯟꯊꯣꯛ ꯄꯨꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯁꯦ ꯑꯗꯨꯒ ꯑꯩ ꯈꯛꯇꯅꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯔꯤꯗꯣ ꯃꯦꯗꯤꯌꯥ ꯍꯥꯎꯁꯇ ꯃꯌꯥꯝꯒꯤ ꯊꯥꯗꯣꯛꯄꯤꯔꯛꯏꯕ ꯗꯦꯟ ꯀꯔꯦꯁꯄꯣꯟꯗꯦꯟꯁꯤꯡꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯁꯤꯡꯒꯤ ꯗꯦꯟ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯗꯅꯀꯣ ꯗꯦꯟ ꯔꯤꯄꯣꯔꯇꯔꯁꯤꯡꯒꯤ ꯑꯗꯩ ꯂꯥꯏꯛ ꯁꯣꯝ ꯁꯤꯡꯒꯤꯗꯒꯤ ꯑꯗꯨꯝ ꯂꯥꯛꯏꯕ ꯄꯣꯠꯇꯨꯗꯤ ꯃꯥꯏ ꯑꯦꯡꯒꯜꯗꯒꯤ ꯂꯥꯛꯄꯁꯦ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯁ꯭ꯄꯤꯆꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯀꯂꯦꯛ ꯇꯧꯁꯤꯟꯖꯕꯒꯤ ꯋꯥꯅꯤ ꯁꯤꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯂꯣꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯁꯨꯔꯒꯤꯗꯤ ꯈꯛ ꯂꯣꯏꯔꯣꯏ ꯑꯩꯅ ꯁꯝꯅ ꯑꯩꯅ ꯄꯥꯅꯤꯡꯕ ꯃꯇꯝꯗ ꯁꯨꯔꯗꯤ ꯑꯗꯨꯝ ꯄꯥꯟꯕ ꯉꯝꯃꯦ ꯑꯗꯨꯝ ꯑꯗꯨꯒ ꯊꯤꯕ ꯅꯠꯇ꯭ꯔꯒ ꯐꯖꯕ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯗꯨꯅ ꯂꯦꯞꯀꯗꯕꯅꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯈꯜꯂ ꯄꯨꯊꯣꯛꯆꯕꯒꯤ ꯋꯥ ꯈꯛꯇꯨꯗꯅꯤ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯄꯨꯊꯣꯛꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯖꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯃꯗꯨꯒꯤꯗꯨꯗꯤ ꯊꯣꯏꯗꯣꯛꯇ꯭ꯔꯤ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯂꯦꯞꯄꯣꯏꯅ ꯈꯜꯂꯝꯕꯅꯦ ꯅꯍꯥꯟꯁꯦ ꯑꯩ ꯑꯗꯨ ꯋꯥꯖꯥꯎ ꯉꯥꯡꯊꯣꯛꯄꯩꯅꯤ ꯀꯣꯛꯁꯦ ꯉꯥꯎꯔꯛꯏꯁꯦ ꯑꯩꯁꯦ puso ko ni kaya na wala ako ng angso humang gari
요시 하이리 somda tu ngasi sai compose tawdori ai bhap ta bangam di maram di ai hai record sang doi ni maram Sunday Monday Tuesday de ai record am to koi kanu se am to koi studio sang ro dawni adi Wednesday ni sang tari ga Friday ni ka mai to mi ka music su hapsan di san pan tawri music su paisa ka ni san tawri post ju mi to ka mai to hap sam na ma to ka ma to sek nang dori jam atien ma matam ni sigidi ka no numit hom pharak ta ke dunani ko numit hom ju aina 타바한다 이나 룩살루 되게 맞아 아주 땀망am 될 lepak다 보시야 아주 마양이 간우되게 납대 시기디 아노 올라고다를 말함디 후직 토이바 아노고 보시 아유 사이 사적데 데투 데스 이슈드네 인터지 아주 미 삽닝가 보 아노고 보면 락셀랭 칼로 아주 도 타다바다네 말함디 마두기 도 무슨 아이 이슈를 나오죠 생각하는 얘기디 양 누아이죠 오자 로실락보다 와리 참 상가리 텐탁나 거기 와면 박나 딱 타사게 मणिपुर लेंगासे होजिसे थबक तौदबा हाइजु तौरी तौब्रा हाइजु तौदबि ममी दम उरी पेंदबगी खोलाउदी काचिन कोयादी सिन थुना लाउरई ओजाई माइकैदगिदी पेंदब खोलाउ ओइना हाइबिगद्रा नत्र वाकटपा ओइना हाइगद्रा और थम्बिनिंगबा सजेशन ओइना हाइगद्रा ओजाई माइकैदगी मणिपुर पेंदबैसु आयम तो हाइजरोय वाकटपैसु आयम तो हाइजरोय कर्म लेंगाक तुना इने सैदोसे 2001 and 2000 अकोई 2023 dol amag ne ai sum akoi mi pung khudi mun hai ai ho yaung hai ram me sigi matam si da di dol panjaroi ko si matam de hek tor di masi de hek thoi rang je si hek thoi aru aji ke tau ri ba koi 1949 di matam na merger agreement tau di karam dol ki matam no ai na hang ta de ko ngau ro di but okay 1892 dagina koi 1947 bhabos ke sab british ki matam koi british 55 years koi sin kha pole habidu di kanagi matam no habidu di madu di bhab tanadri matam de koi thopar matam oiri then adigi amu 1947 dagi koi dagi april ki tang tara hum dai bhabos ke to koi ning tamli to tormaga 1949 ki koi September 22 September ki pi October 15 da koi merger agreement tawri ba koi sidi kanagi dol gi matam da gi no karam ba dol bone ai na pen da bo no phong to ko dawri se loi khang ni popi tha ba sibong tu sam koi sahi amal natra manga khang thar ga popi do सिपाही मैम थाजल जानथत पद तंखाई सन बसु ngam da बसु सही क्या संग थारे दन खंग पो नत्रो करम दोल की मतम नि थार खै करम दोल की मतम नि करम दोल की मतम दि कोई फॉरेनर मैम सिंग जक माइग्रेंट अकोई कुकी टेरर सिंग संग पनाव हाइबर रोम दो ओइन सम लागता दि सरकार सि कइमता ngam jate natraga ngam midi hana digi hor khara da akoi Maharaj Kumar Priyabrata ki matam digi even yan han ba koi chief minister hai tare magi matam digi bodi man param matam sai akoi tam ani ahum pu soro adugi matam digi laki matam jingdugi akoi CM jing hai tare makoi ni kari policy di samnam sembi rakhra ba sembi ram khra ba ge ba makoi sigi da mo to oi hare makoi ni sai ni fu sang sem ga la makoi plan hai na game plan adubu aina di hygiene ngi ba siga makoi ni sahi ni pu sang sem ga la makoi game plan si di akoi mai tai gi pai pu sing sahi ngasi de gi sahi sing ani na ta ahung gi mamang de i na ta ga loi thamam me thamam ne ado ai hujik podi ai hai dok sar thamam ne loi khang na mi pum khodi ma khang du tang khai me khang mon ado a game plan ma khoi khang ne khoi kai dau se ba tau do rajniti wala sing tau bi ga da ni si de ai i thau na te si gi aduh huiti jam nungai ba mana akoi majiram ni sem jaram thanga bo ora dan congress akoi senior leader akoi Matthew Anthony bo ora ri akoi Jordan Poya bo ora makoi myam na sam ki khara pirak padagi akoi honorable sem wa khara ngang bi dei khara action la ka ni hai bi thajab lei hana su adum koi phongtok sa drabasu phongtok pi drabasu adum support adum tawri da natra bodi koi state force ka leinari ba mari se koi public ka leinari mari se adu hakna farmoy adu hujik faraga sali ba smaram na samna mana su adum cooperation pi hairo pi de haiba koi adu de aro pi daga la ibni adu ai wangang sin so mi tai so mi pi pakki kuna koi lam chat akoi lu da bo haiduna shawra bani na kharasu hena hanakti offerly on pirak pasu ya ade chojong na koi rajniti wala de hojik sai bi matam na ai sai bi thau su ai da ta de adu itik su ai lai roi maram di amadun mo rajniti wala amad koi na niti wala amana ko sai bi ngam bi right like ti ki cookie koi citizen sing hai da cookie macha sing hai da
มาคุยนะมาคุยไม่เตยกี่700 square kilometerเนี่ยให้นะดุ้งคอมเมนต์คนที่ยาวไว้ตายโอ้ยยังไม่เคยได้คอมเมนต์จะปาเลยให้นั่งคันละสิ700 square kilometer ได้เห็นตัวกันด้วยมาพัมดุ้มเลยอยู่ stay at home การงานคอมเมนต์อีไรไม่อ้ำเสียโอ้ยยังไม่เคยได้คอมเมนต์ฮัลโหลให้ตายก็ระโมให้นะคอมเมนต์ฮัลโหลแต่มาคนอีมาคนอีอาบกุดัดทาร์กีคนอี solidarity march มาริคงชัดอีthere is no government land in the hill area สัลจิการีฮาริบุนไอสมัมเนี่ยผมยาวคนไอทีวีคนไต่ทุ่มเดือดชัวคนกันยาวเลยคนเมียกี่กันคนทีมที่พันเซนอันฮอร์มบลานิวดิสมันทาร์ไอ้น่ะไฮโมนไอ้กันตัวน้ำท่าจันมีรู้ไฮกันมาดูตัวแบนเนอร์อันนี้ครับขักตัดนี่ไอ้ there is no government land in the hill areas ไฮบ้ามาอันนี้อัมนะ migrants ไม่ได้ go back to Cabo Valley ฮะกูต้องเอาเสลกเลยสิเดิมอันนี้อาบุกสุยาวดิมวยกูกินเนชั่นไฟล์สเกี่ยวกับจาริงามตั้มเสร็จเปล่ามีไอ้วันนั้นหานาทาร์เคลียร์สิจาริงามตั้มเสร็จเปล่ามี number 1.1 2 3 4 5เลยอันนี้รวยมาที่สับปะรดไอ้นี่ชัวร์ปามได้หิตัมนี่นะคัดตัวรู้สับปะรด number 1มวย number 1ยาวเลยดูดิคุยกูกินเซมจินซาจินดิอิติฮัสอีทอกป้าให้บัมเขาคือเดลิดไลท์ตัวมันฟ้องเลยมันจะยาวเลยปวดตัวเนี่ยไอ้นั่นใช้ทาร์อยู่ดูดิคุยหันเลยยี่นี่คุยมากี่ชาวเน็ตเนี่ยดูนัดเตะมันคุยไลท์ตัวฟ้องมันเป็นไลท์ก็น่ะฟ้องหรือเปล่าปุ๊นี่นะมาดูกี่มวยฟ้องอยู่ปวดตัวเนี่ยไอ้นี่ปัญญาดูดิอีกซ้ำเนี่ยเชียงเลย22,000 and 27 square kilometers มาคุยกี่นะ21,201คุยลิงกุนี่ถอยก็สิ่งมาตัวก็อันนี้นี่อันไม่เตยอันเบลลี่ดัลลี่ฮอริโพสต์ดี1,126 square kilometer นี่ไฮวันนี้สักนับยาดูดิรู้สิบ่ไอ้รวมมาเซมจันยังขัลลี่โอ้ยมาไอ้รวมอีแล้วนี่คุกกี้สิกระดิ่งที่อลักปนเอาไอ้ละไอ้รวมมาทั้งอีพีสุดท้ายเทงนักนี่ขัลลี่จะลดชลักประดามันนี่พวกนี้ไม่ยามแต่ว่าจะไม่เคยได้กี่บุคลินเซริสินะบุตรปริมุดิพงดูปีเร่แต่ตัวปัวให้ได้มันนี่พวกไม่ยามแต่ไม่ใช่สัมตั้งทำบิวหายกันดีก็รำว่าให้นะมาสิเดหันไม่ยาแต่คงจังจะสุนังหันไม่ยาแต่มาดามเดียคุยปวดอินชีอามาผมไม่เตยให้บ้ามาคักเฮเลยมันเคยนี่อามาผมเฮเลยมันเคยคุยมันนี่พวกยังคุย22,000เนี่ย27 square kilometers ปวดอามาผมสามนามาคุยปิดทกท่านเมื่อกี้คุยว่าเด็กสิลงมินอะไรก็คงยังสังสินแต่เซ่ช่วงนั้นหันบีร้อยแต่วันนี้ให้ไปสิมาทำจะไงรีพิวซีกับไฮกันโอไอ้แกกุกกี้เล่ต้องปีนท่ามาไกลตัวมาเกยอีกกำลังนะมาเดไอ้ลอยนักขังอีมาเดกุกกี้ชกไปยาโร่เฮ้เฮ้รีพิวซีกับไฮกันโอไอ้แกกุกกี้เล่ต้องปีนท่ามาไกลตัวมาเกยอีกกำลังนะมา